mayam ngasi di Singjamei si na ngasi phawbada live thajarakpada khwaidagi yamba giveaway se mayam ngasi Singjamei si live sina oigadori ko ngasi akhoi leijari sina mayam Khuman Lampak ki main stadium haiga khangna biriba mayam iramdam Manipur gi mai purak laga leiriba du mai stadium hai tare Manipur da sana khona bagi hek la khoma tamda mayam Khuman Lampak main stadium sina dum phegak phairaga football sana bu itar su lamjen chen bu itar ga su long jump high jump oitar ga su mayam iramdam gi naitom satpa khogi yamna chawba stadium hai tare sigi stadium sina su oiri habse khangbiri mayam na comment section da adum mayam khogi ngasi program se share to biba ichinau sing sida mayam gi oise mayam na hangai de khoina 99 khak khagalaga mi ama khak khanba ani khak khanba tawidana adu ngasi gi sidi mayam 60 ne khandoise mi humpu giveaway humpu ni ko ado humpu se mayam kishnate mayam sigi date 22 da khogi pangthoka doriba mayam KLASA amadi NEROCA FC gi football se yengnana bagi mayam tanja ama mayam free of cost pijaga doi ni ko 10 numbers na mayam sida leiriba khoi keno se stand sigi hai tare ne VIP stand sida number of winners se tarana sigi sit marak sida phamba ngam bagi phamna bagi tanja pijaga doi ni ko organizer na aduga ataina haibadi 50 tickets na sigi atai general oiba stand se sida phamna bagi tanja pi yam nungai match am oigani haina khali I League second division da sanabiriba iramdam sigi maizu already pura agasu laikhraba KLASA FC amadi NEROCA FC punna thengnagadori ni ko mayam akhoi ngasigi program sigi thoido hendong nungai jaribadi akhoi lakadoriba match pangthokadoriba match asida khoi thawai hakchang yauna khoi su promote tawdaba ya de iramdam Manipur gi football promote tawdaba ya de haibi wakhalonda Manipur gi saknairaba renowned khoi actor aduga director su ibiba Singjamei siga su nakna loina jaduna lairiba agi yamba Bonny Sharma su ngasi Khuman Lampak main stadium khoigi stadium sida lengsin biduna mayam da su khoi event sigi matang da su promote tawna bagi damakta leibiri haiba simasu thamjage loina share to biri ba khuding makki oina khudong chaba se ayam nang asi khwaidagi yam bagi we haijabadu khwaidagi yam bagi we ni mayam share to biramadu comment section da share to re haiba wafam sing mayam thambiramo adom su soidana lucky winner oi bagi chances se mayam yengbiyo ne out of 99 sida 60 khagalak pa hai chances of winning se more than 50% ne ba mayam oi ri se ko aduna mayam yam nungai ba khoi giveaway sumu oirani duga event asibusu promote tawba matamda adum adumgi mateng yam chauna changi haibasini ko sida khoi practice tawduna lairibasi KLASA FC gi mayam team ni aduga NEROCA FC gi su mayam lakani haina khoida pau pibirakpani hoji phaugi oinadi report tawrakpa leitri duisu mayam khoi the NEROCA gi team na karigumba report tawbirak tardi NEROCA team ga wari watai sabagi tanja su logjarake adu already hoji phaugi oinadi KLASA FC gi mayam team di already leirabani na KLASA FC budi soidana wari watai sabagi tanja duma su fanglani haibasi masu mayamda nungai paujal simasu thamjari mayam mangda khoi khamiba gari sing si KLASA FC gi lakpiba team sing na khoi tongbirakpa gari sing ni ko manungda sum khoi gi thaujal aga adum park sida khambiraga ngasi mafam sida manung sida khoi gi kai hani training session nama chathabi ba hai tare sida su khoi event sigi oiba main oiba khoi gi poster hai tare mayam mapan su dum singumba poster sing ge ura ani ko thepa phanga ni mayam February gi tang kuma thoi haibani khoi caption da su hapsabani ko 22 pan khamale sorry mayam 21 Friday numit Friday 21 February 2025 to oigadoro Khuman Lampak main stadium da 2 PM sharp ta haidi mayam na adum pung ani ta matamda ani gi mamang da yosanbiragadi khwaidagi nungaijagani aduga mayam se su leire ko mathakta leire KLASA FC versus NEROCA FC haina su leire I League second division gi yam nungaiba match hoidoni ko aduga the Manipur derby hai local khoi gi team ngak to ibanina anakpa geographical region da loi leibanina the Manipur derby hai basimasu hape hai diramdam gi ngak to oiba team hai tare ko adugi da maktani derby hai wa hai si nai se loina khoi gi main oiba brand ambassador oibiriba khoi gi match asibu thawai hakchang yauna promote to bigadoriba support to bigadoriba gi yamba Bonny Sharma su mayam yasku gi pakhang angau gi sin ni ko sum hapchen biri hai tare yamba Bonny gi mayam kano da budina te doi organizer su nung si bidana mayam hena nung sibi gi fase si film se nung sibi haidana yamba Bonny Sharma gi mayam yamna koi gi memorable oiba koi picture ama hapaga mayam event asiu promote to bagi mami uba fangli ko mayam 2 PM sharp haibani tangkuma thoi gi loinana mayam somna kan to sudum Singjamei sudum event gi promoter oina media partner oina leijabani mayam sumaina koi yam nungaiba match asi yengna bagi dr sem sabiro duga comment section da ai share tawre haiba comment ama khatang ibiraga share tawbiramo so that mayam adom je
se asomse mai pak pagi chances se more than 50% ne habasi ma haijagre 60 numbers of winners khanga chagdorim out of 99 khanga chabadu dagi soidana mai pak ni haina khale duga mai pak laga su mayam koi ticket claim to bagi tanja am la kanina ticket claim se yam thuna to biba haidi share to biram tu na sime thi hundok piranganu horen evening gi live thajara kani evening gi live to da kana winner oi khage have live session ju lakna khona biu pung mapan chap chana numidang gi 9 pm chap chana khoi lottery ot na khona jage mayam su follow up to biraga isa winner oibra oidabra habdo muktang yengbiu haidi akhoi number se lawna hona matam to ki matik problem oiba haida lucky winner se lathokra matung da out of 60 sida punama 60 punama mayam akhoi event asibu yengba lakpiu pung phan ba lakpiu haibasi Singjamei 360 gi mai kai dagi thamjage yamba Bonny Sharma tungda dum leibiu mayam tungi yamba gi khoi gi jersey haita t-shirt sem tang yeminasi KLASA FC sibu promote to biboina KLASA FC na khoi gift to bibani yamba ji Bonny Sharma gi khoi gi t-shirt ama haita football gi shirt ama khoi gift to bibani mamang da kai kai yauge habadu dum yengsi endeka do kaino FC gi mayam sida dum logo su dum hape ko si gift sima to bibani yamba taramok chari live su thajari ko yamna su event asigi haidi tang kuma thoi da pangthok ka doriba Manipur gi one of the biggest match samani haina khan bayai sida su yamna su big promoter mo oibiraga brand ambassador mo oibiraga sumaina football se sumaina sana gadori haibagi nungai pau tambagi moment se da yambagi thamoi da kari phawi bage Manipur praja da phungdok pining bo tang thambiu tasena football lover moina haji matik ti am chade ado ai laibak am phawani hai jab tar sumaina KLASA naga niksing biak pase ai samak artist amoi jarga su akhoi ball yam pamjaba ai di ball da ngaujaba mi misa moina degi KLASA na so Bonny je ball yam pamani haibagi kano ma haitare yamna ai masak naiba naidaba adugi nate nungsinabagi kano haitare ai gumna go kyam promote haidi aina kano to buya basu nate matik sade haitare adugo football lover moina hujik se club yam se akhoi loinamak na su khangnaraba ngakani football movement li Manipur da tikatana kalli to bodabu huji say pandemic jagi horaga huji phola iba laibaki irang matang la yu sanaroi singgi oina ti tongan ba profession da thabak to minari ba hingnana ba natraga career semi ba singda sai theng wen phangaga su sanaroi singda pi ba sai theng si thokna kanre moi di sanabagi di life span ji haksang fit oringai inkhalakpa matamna sanaga damni sida sahi mari manga sumaina sarang naraga mang ba se sanaroi singgi huji ki hujiki matamda yamna promising oiba players sing dadi khoi maruina football dadi fitness aji yamna adi sahi gi yamna matam manghan ba yadaba matam sigi yamna laibak thiba haitare ado KLASA gumba Manipur da tongan ba leiba football gi voluntary li haijab tare khoi gi di sponsorship ki aso company sing mapan na towi sumaina paisa ji huge thada bina basu lai nate KLASA daga thomi oina adi organize tawri se yumna di sengna yumna changano haibagi phibam bo yaunarabane adi topiro football nungsibiro no yumgi laita lairo oina honabiro haibagi kem sukana ba phamre balandari li kathok pong loinana sanaroi singbu sengwatna nabagi kano sidi akhoi loina haitare khoina kain taw ngamdraga su lupa lising yang kai puthoktan lama puthoga kano to wangam draga so sigi gallery da phamaga players sing puning thogat pi boina haitare la ka doi ba second division gi ji akhoi KLASA gi di home ni doga yam nungai doina nation NEROCA am di KLASA ani si ta ko ma thoi da sana dorim ni mane ani mak se akhoi gi di thawai ni haitare Manipur football gi di thawai ori ba home team ngata ni da home team ngata ni hoi home body Sanabi matungina khoi KLASA no oire adugo khoi gi lehau da akoina miyeng ba mojari ba timani siki lakadoi ba tangkuma thoi gi mese si sina yeng madu khatana tana KLASA na sanaroi singda yerum amata su hena bijaba ngamna na bagi panggan haitare sengna football lover moina sumaina thamjani ticket tom tang pibiro ne khoi gallery gi doga VIP doga yamba som tang mayam da takpiramo basina VIP gi aina sum phangjaba knowledge ta yamba mathakki si gallery mathakki se sida leibasina lupa
ꯆꯍꯨꯝ ꯈꯛꯇꯅꯦ ꯍꯥꯏ ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯦꯠꯁꯦꯁꯁꯤꯡꯗꯗꯤ ꯂꯨꯄꯥ 500ꯒ ꯂꯧꯕꯅꯦ ꯖꯁ ꯂꯨꯄꯥ 300 ꯈꯛꯇꯅꯦ ꯑꯗꯨꯒ ꯑꯇꯩꯁꯤꯅ ꯑꯩꯈꯣꯏ ꯂꯨꯄꯥ 100ꯗ ꯍꯥꯏꯗꯤ ꯑꯀꯣꯏꯕꯁꯤꯗ ꯐꯝꯃꯒ ꯒꯦꯂꯔꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯐꯝꯒꯦ ꯍꯥꯏꯔꯒꯅ ꯂꯨꯄꯥ 100ꯅꯦ ꯌꯥꯝꯅꯁꯨ ꯃꯌꯥꯝꯗ ꯑꯝꯇꯪ ꯁꯛ ꯇꯥꯛꯄꯤꯌꯨꯅꯦ ꯀꯔꯝꯕꯅꯣ ꯁꯤꯅ VIPꯒꯤ ꯑꯃꯇꯪ ꯂꯧꯊꯣꯛꯄꯤꯔꯒ ꯇꯤꯀꯦꯠ ꯃꯁꯛꯁꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯑꯗꯨꯒ ꯁꯤ ꯑꯗꯨꯝ ꯄꯨꯟꯅ ꯄꯥꯏ ꯑꯃꯈꯛꯇꯪ ꯂꯧꯊꯣꯛꯄꯤꯌꯨ ꯔꯕꯔꯗꯣ ꯂꯧꯊꯣꯛꯄꯤꯔꯣ ꯑꯃꯈꯛꯇꯪ ꯄꯥꯏꯔ ꯂꯣꯏꯔꯦꯗ ꯑꯃꯃꯝ ꯌꯦꯡꯍꯟꯁꯤꯅꯦ ꯑꯌꯥꯝꯕ ꯃꯌꯥꯝꯗꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯅ VIPꯅꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨꯅ ꯕꯥꯎꯟꯗꯔꯤ ꯆꯠꯂꯤꯁꯦ ꯈꯔꯁꯨ ꯄꯥꯏ ꯈꯔ ꯄꯥꯏ VIPꯒꯤꯁꯦ ꯑꯣꯟꯂꯤ 300 ꯈꯛꯇꯅꯤ ꯆꯍꯨꯝ ꯈꯛꯇꯪ ꯑꯗꯨꯒ ꯁꯤꯁꯤꯅ ꯒꯦꯂꯔꯤꯒꯤ ꯂꯨꯄꯥ 100 ꯍꯥꯏꯇꯥꯔꯦ ꯒꯦꯂꯔꯤꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅꯦ ꯒꯦꯂꯔꯤ ꯑꯩꯈꯣꯏꯗꯤ ꯒꯦꯂꯔꯤꯗ ꯌꯦꯡꯕ ꯗꯣꯟ ꯊꯤꯟꯕ ꯈꯣꯠꯄ ꯑꯃ ꯇꯧꯗꯣꯏꯁꯦ ꯒꯦꯂꯔꯤꯗ ꯉꯥꯛꯇꯅꯦ ꯆꯐꯨ ꯃꯈꯣꯡ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯆꯐꯨ ꯃꯈꯣꯡꯁꯦ ꯁꯤꯁꯨ ꯒꯦꯂꯔꯤ ꯆꯤꯡꯉꯤꯅꯦ ꯃꯨꯟꯅꯔꯤꯅꯦ ꯁ꯭ꯋꯥꯏ ꯃꯄꯥꯁꯦ ꯃꯌꯥꯝ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯥꯎꯒ ꯁꯥꯟꯅꯕꯁꯦ ꯁꯤꯗ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯦ ꯌꯦꯡꯉꯦꯕ ꯃꯥꯒꯤ VIPꯗ ꯌꯦꯡꯉꯦꯕ ꯌꯦꯡꯀꯥꯟ ꯃꯥ ꯍꯜꯂ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯋꯦ ꯄꯄꯥ ꯑꯩ ꯃꯇꯨꯡꯗꯗꯤ ꯒꯦꯂꯔꯤꯗ ꯑꯣꯏꯅ ꯌꯦꯡꯖꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯃꯨꯛ ꯂꯥꯡꯗꯦ ꯀ꯭ꯔꯥꯎꯗꯀꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯁꯤꯗꯁꯨ ꯍꯧꯖꯤꯛ ꯀ꯭ꯂꯥꯁꯥꯒꯤ ꯉꯔꯥꯡ ꯀꯦꯔꯂꯥꯗꯒꯤ ꯍꯜꯂꯛꯑꯒ ꯍꯧꯖꯤꯛꯃꯛꯁꯤ ꯁꯨꯡꯄꯣ ꯄꯣꯊꯥꯗꯅ ꯇꯤꯝ ꯀꯣꯆꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯄ꯭ꯂꯦꯌꯔꯁꯤꯡꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯕ ꯑꯗꯣ ꯇꯤꯝ ꯀꯣꯆꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯐꯦꯠꯇꯪ ꯀꯧꯁꯟꯕꯤꯔꯛꯑꯒꯗꯤ ꯑꯣꯔ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯪꯉꯨꯔꯁꯤꯔꯥ ꯗꯥꯕꯣꯅꯤ ꯂꯥꯛꯄꯤꯔꯣ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯔꯤꯁꯦ ꯏꯌꯥꯝꯕꯅꯁꯨ ꯂꯥꯛꯄꯤꯔꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯪꯕꯗꯨꯗꯤ ꯌꯥꯝ ꯀꯃꯟꯂꯤ ꯑꯗꯨꯝ ꯈꯪ ꯂꯩꯔꯦꯕꯀꯣ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗ ꯍꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯣꯆꯁꯤꯗ ꯈꯪꯅꯤꯡꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯏꯌꯥꯝꯕꯅ ꯑꯝꯇꯪ ꯍꯪꯕꯤꯌꯣꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯈꯪꯕꯗ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯂꯩꯖꯔꯛꯀꯦꯕ ꯀꯔꯝꯕꯅ ꯀꯣꯆ ꯑꯝꯇꯪ ꯁꯛ ꯇꯥꯛꯄꯤꯌꯣ ꯑꯣꯀꯦ ꯃꯌꯥꯏꯗ ꯂꯩꯁꯦ ꯀꯟꯅ ꯁꯥꯟꯅꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅꯗꯤ ꯅꯦꯔꯣꯀꯥꯁꯨ ꯄꯨꯟꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥꯗꯤ ꯂꯧꯖꯕꯅꯦ ꯑꯗꯣ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯧꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯉꯁꯤ ꯄꯥꯎꯗꯤ ꯄꯤꯖꯕꯅꯦ ꯑꯗꯣ ꯅꯛꯅ ꯂꯩꯕ ꯑꯣꯏꯇꯥꯔꯗꯤ ꯐꯠ ꯂꯥꯎ ꯂꯥꯛꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯅꯖꯒꯗꯧꯔꯤꯕꯁꯤꯅ ꯀ꯭ꯂꯥꯁꯥꯒꯤ ꯑꯩꯈꯣꯏ ꯀꯣꯆ ꯍꯥꯏꯇꯥꯔꯦ ꯀꯣꯆꯀ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯁꯤꯗ ꯂꯩꯔꯦ ꯈꯤꯇꯪ ꯁꯥꯏꯠ ꯇꯧꯔꯛꯁꯤꯔꯥ ꯁ꯭ꯋꯥꯏꯐꯥꯎꯗꯪ ꯍꯥꯏꯗꯤ ꯕꯣꯟꯗꯣ ꯑꯩ ꯒꯣꯜ ꯆꯠꯂꯛꯀꯗꯧ ꯃꯥꯜꯂꯦꯕ ꯒꯣꯜ ꯀꯤꯄꯔꯁꯨ ꯂꯩꯕꯅꯤꯅ ꯑꯗꯣ ꯗꯥꯕꯣꯅꯤ ꯒꯣꯜ ꯀꯤꯄꯔꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤꯅꯦ ꯑꯩꯈꯣꯏ ꯒꯣꯜ ꯀꯤꯄꯔ ꯑꯣꯏꯈꯤꯕꯗ ꯁꯅꯥꯇꯣꯟ ꯍꯥꯏꯕ ꯁꯣꯔꯤ ꯁꯅꯥꯇꯣꯟꯗꯨꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤꯗ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤꯗ ꯃꯥꯅ ꯒꯣꯜ ꯀꯤꯄꯤꯡ ꯇꯧꯈꯤꯕꯅꯤ ꯌꯥꯝꯅ ꯀ꯭ꯂꯥꯁꯥꯒꯤ ꯌꯥꯝ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯒꯣꯜ ꯀꯤꯄꯔꯅꯤ ꯍꯥꯏꯗꯤ ꯒ꯭ꯔꯥꯁꯔꯨꯠꯇꯒꯤ ꯀ꯭ꯂꯥꯁꯥꯅ ꯁꯦꯝꯖꯔꯛꯄ ꯍꯣꯏ ꯑꯗꯣ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯗꯨꯝ ꯋꯦꯜ ꯑꯣꯏꯔꯦꯗꯅ ꯁꯥꯟꯅꯔꯤ ꯑꯝꯇꯪ ꯀꯣꯆ ꯑꯝꯇꯪ ꯂꯩꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯗꯥꯕꯣꯅꯤꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯈꯔ ꯂꯩ ꯍꯥꯏꯔꯤ ꯗꯥꯕꯣꯅꯤꯅ ꯑꯦꯡꯀꯔ ꯑꯣꯏꯔꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯏꯚꯦꯟꯁꯤꯒꯤ ꯄ꯭ꯔꯣꯃꯣꯇꯔ ꯑꯣꯏꯕꯤꯕ ꯑꯣꯏꯅ ꯗꯥꯕꯣꯅꯤꯅ ꯍꯪꯅꯤꯡꯕꯁꯤꯡ ꯈꯔ ꯍꯪꯕꯤꯌꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯦ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯔꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯀꯣꯏꯅꯗꯕꯗ ꯃꯥꯂꯦꯝꯒꯤ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯣꯏꯅ ꯐꯤꯜꯗ ꯁꯥꯟꯅꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯦꯟ ꯍꯥꯏꯇꯥꯔꯦ ꯐꯨꯠꯕꯣꯜ ꯂꯚꯔ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯪ ꯑꯦꯟ ꯏꯅꯔꯖꯦꯇꯤꯛ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯣꯆ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛ ꯀ꯭ꯂꯥꯁꯥꯒꯤ ꯀꯣꯆ ꯑꯣꯏꯅ ꯂꯥꯛꯄꯁꯤꯗ ꯆꯍꯤ ꯈꯔꯁꯤ ꯃꯅꯨꯡꯗ ꯍꯥꯟꯅꯗꯩꯁꯨ ꯋꯥꯡꯉꯒ ꯂꯩꯌꯦꯕ ꯑꯗꯣ ꯍꯥꯟꯅꯗꯩꯁꯨ ꯌꯥꯝꯅ ꯀ꯭ꯂꯥꯁꯥꯒꯤ ꯐꯨꯠꯕꯣꯜꯒꯤ ꯔꯤꯄꯨꯇꯦꯁꯟꯁꯤ ꯊꯤꯅ ꯐꯔꯒ ꯂꯩꯕꯅꯦ ꯑꯗꯣ ꯆꯦꯟꯖꯦꯁ ꯍꯦꯟꯅ ꯃꯣꯔ ꯗꯤꯕꯂꯞ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯑꯗꯣ ꯃꯥꯂꯦꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯟꯗꯛꯁꯦ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦꯅꯀꯣ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯗ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯁꯤ ꯀꯃꯥꯏꯅ ꯍꯣꯠꯅꯔꯦ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯀꯩꯅꯣ ꯗꯥꯕꯣꯅꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯕꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ 3rd ꯗꯤꯕꯤꯖꯟꯒꯤ ꯁꯥꯟꯅꯔꯨꯕ ꯑꯩꯈꯣꯏ ꯀꯣꯜꯀꯇꯥꯗꯒꯤ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯕꯖꯦꯠꯇꯒꯤ ꯀꯔꯤꯗꯒꯤ ꯂꯣꯏꯅꯃꯛ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯣꯁꯇꯦꯠ ꯑꯣꯏꯔꯕ ꯑꯗꯒꯤ ꯑꯩꯈꯣꯏꯁꯤ ꯀ꯭ꯂꯕꯁꯦ ꯑꯩꯅ 2nd ꯗꯤꯕꯤꯖꯟꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣꯅ ꯋꯥꯔꯤ ꯁꯥꯟꯅ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯅꯦꯖꯃꯦꯟꯈꯩꯁꯤꯁꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯊꯣꯛꯇꯕꯗꯣ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯑꯗꯩ ꯑꯁ ꯃꯣꯏ ꯇꯣꯛꯑꯁꯤꯔꯥꯅ ꯍꯥꯏꯕꯒꯤ ꯈꯜꯂꯒ ꯇꯧ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯀꯩꯗꯧꯕꯩ ꯇꯣꯛꯇꯧꯅꯣ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯂꯣꯏ ꯃꯥꯡꯕ ꯇꯥꯔꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯅꯧꯅ ꯑꯃꯨꯛ 2nd ꯗꯤꯕꯤꯖꯟꯒꯤꯁꯤ ꯍꯥꯊꯨ ꯇꯧꯔꯒ ꯇꯧꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯟꯁꯔꯁꯦ ꯀꯗꯥꯏꯗꯩꯅꯣ ꯊꯤꯅꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ
ꯀ꯭ꯂꯕꯀꯤ ꯑꯍꯟꯈꯩꯁꯤ ꯃꯣꯏꯁꯨ ꯗꯦꯗꯤꯀꯦꯠ ꯌꯥꯝ ꯇꯧꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯑꯗꯒꯤ ꯂꯧꯅꯕꯨ ꯊꯝꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯇꯧꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯀ꯭ꯂꯕ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟꯁꯨ ꯑꯣꯏꯔꯕ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤꯀꯣ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟꯗꯤ ꯌꯥꯝꯅꯕꯨꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯀꯣ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗ ꯂꯥꯛꯄꯗ ꯑꯗꯨꯕꯨ ꯂꯥꯟꯒꯤ ꯆꯩꯊꯦꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯃꯤꯉꯣꯟꯗ ꯍꯦꯛ ꯍꯪꯉꯨꯕꯗꯁꯨ ꯗꯣꯅꯦꯁꯟ ꯍꯪꯉꯨꯕꯗꯁꯨ ꯍꯦꯛ ꯀꯩꯅꯣꯗ ꯄꯤꯅꯤꯡꯉꯛꯇꯕ ꯑꯗꯒꯤ ꯍꯦꯛꯇ ꯃꯤꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯇꯥꯏꯃꯤꯡꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯐꯔꯛ ꯌꯥꯝ ꯇꯥꯕꯁꯦ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯗꯥꯕꯣꯅꯤꯗꯁꯨ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯖꯔꯅꯤꯁꯦ ꯆꯠꯄꯗ ꯑꯩꯈꯣꯏ ꯖꯍꯥꯖ ꯈꯛ ꯉꯥꯏꯔꯦ ꯆꯠꯇꯕꯗ ꯕꯁꯇꯒꯤ ꯇ꯭ꯔꯦꯟꯗꯒꯤ ꯂꯣꯏ ꯁꯨꯔꯦ ꯑꯩꯈꯣꯏ ꯑꯗꯣ ꯌꯥꯅ ꯌꯥꯅꯕ ꯉꯝꯅꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ 1 day before the match ꯑꯩꯈꯣই ꯊꯨꯡꯗꯕ ꯌꯥꯗꯕꯅꯤꯅ ꯌꯧꯁꯟꯅꯕꯗꯤ ꯍꯣꯠꯅꯔꯝꯃꯒ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅꯗꯤ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯦ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯕꯠ ꯑꯩꯈꯣꯏ ꯇ꯭ꯔꯥꯏ ꯐꯖꯅꯗꯤ ꯇꯧꯔꯝꯃꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯕꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯐꯦꯕꯋꯥꯔꯤꯒꯤ ꯑꯦꯟꯁꯤꯗꯒꯤꯅ ꯃꯥꯔꯆ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯉꯥꯛꯇ ꯇꯥꯗꯣꯔꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯚꯦꯅ꯭ꯌꯨꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯤꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯍꯥꯟꯅ ꯑꯦꯋꯦ ꯂꯣꯏꯅꯃꯛ ꯆꯠꯊꯣꯛꯄꯅꯦꯕ ꯚꯦꯅ꯭ꯌꯨꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯑꯣꯏꯅ ꯄꯤꯕꯤꯔꯦ ꯑꯗꯨꯒ ꯑꯗꯨꯃꯗꯤ ꯌꯥꯝꯅ ꯀꯩꯅꯣꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯇꯤ ꯑꯣꯏꯔꯦ ꯑꯗꯒꯤ ꯆꯠꯄꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯌꯥꯅ ꯌꯥꯅꯕ ꯆꯠꯂꯛꯄꯅꯤꯅ ꯖꯔꯅꯤꯁꯤꯗꯁꯨ ꯁꯤꯗꯩꯅ ꯀꯦꯔꯂꯥꯁꯦ ꯌꯥꯝ ꯁꯥꯡꯕ ꯈꯣꯡꯆꯠ ꯑꯃꯅꯦ ꯃꯈꯥꯗꯒ ꯆꯠꯂꯛꯄꯗꯗꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤꯒꯤ ꯏꯅꯔꯖꯤ ꯃꯥꯡꯕ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯆꯣꯛꯊꯔꯛꯄ ꯍꯌꯦꯡ ꯁꯃꯥꯟ ꯃꯥꯟꯅꯕꯁꯤꯡꯒ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯑꯗꯨꯒꯤꯁꯨ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯑꯗꯨꯝ ꯄ꯭ꯂꯦꯌꯔꯗ ꯗꯃꯥ ꯂꯩꯔꯝꯒꯅꯤ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯆꯠꯄꯁꯤ ꯁꯤ ꯃꯅꯤꯄꯨꯔꯗꯒꯤꯅ ꯗꯥꯏꯃꯟ ꯍꯥꯔꯕꯔ ꯁꯥꯟꯅꯕꯁꯤ ꯁꯤꯐꯥꯎꯗꯤ ꯈꯤꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯔꯤꯑꯦꯕ ꯀꯣꯜꯀꯇꯥꯗ ꯗꯥꯏꯃꯟ ꯍꯥꯔꯕꯔꯒ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤ ꯅꯣꯡꯃ ꯂꯩꯔꯝꯃꯒ ꯑꯗꯨꯝ ꯀꯣꯜꯀꯇꯥꯗ ꯆꯠꯂꯦꯕ ꯑꯗꯨꯕꯨꯗꯤ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯦ ꯑꯗꯒꯤ ꯒꯣꯋꯥꯗꯒꯤ ꯑꯩꯈꯣꯏ ꯀꯦꯔꯂꯥꯁꯦ ꯇ꯭ꯔꯦꯟꯗ ꯆꯠꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯦꯔꯂꯥꯗꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯅꯪꯅꯕꯁꯤ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯒꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯒꯤ ꯀꯣꯟꯇꯦꯛꯁꯇꯒꯤ ꯚꯌꯥ ꯀꯩꯅꯣ ꯇꯧꯕꯗ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯃ ꯍꯦꯛ ꯐꯪꯗꯅ ꯑꯗꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀ꯭ꯔꯦꯗꯤꯠ ꯇꯧꯔꯒ ꯂꯥꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯍꯜꯂꯛꯄꯁꯤꯁꯨ ꯀ꯭ꯔꯦꯗꯤꯠꯁꯤꯁꯨ ꯁꯤꯡꯗꯕꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯦꯛ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 30,000 ꯃꯨꯛꯀꯤ ꯀꯦꯄꯥꯁꯤꯇꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯈꯨꯃꯟ ꯂꯝꯄꯥꯛꯁꯦ ꯑꯗ ꯃꯅꯤꯄꯨꯔꯗ ꯕꯣꯜ ꯅꯨꯡꯁꯤꯕꯁꯤꯗꯤ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤ ꯕꯣꯜꯁꯤ ꯅꯨꯡꯁꯤꯗꯕꯗꯤ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯣꯟꯂꯤ ꯆꯥꯅꯅꯕ ꯍꯤꯡꯅꯅꯕꯒꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯉꯥꯏ ꯂꯣꯏ ꯈꯟꯅꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯆꯔꯥꯡꯅꯕꯁꯤꯅꯁꯨ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯣ ꯗꯦꯠ 21ꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁꯥꯒꯤ ꯁꯦꯇꯜꯃꯦꯟ ꯑꯃ ꯂꯥꯛꯑꯦꯅ ꯑꯩꯈꯣꯏ ꯂꯧ ꯌꯥꯔꯦ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯥꯂꯦꯝꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯚꯥꯞꯃꯦꯟ ꯑꯃ ꯇꯥꯗꯕꯤꯗ ꯆꯠꯂꯒ ꯍꯥꯏꯗꯤ ꯌꯥꯝ ꯏꯟꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯂꯥꯛꯑꯕꯅꯤꯅ ꯐꯨꯠꯕꯣꯜ ꯂꯚꯔꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯥꯒꯤ ꯕꯤꯍꯥꯞꯇ ꯑꯗꯨꯒ ꯐꯨꯠꯕꯣꯜ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜꯒꯤ ꯁꯨꯝ ꯐꯨꯠꯕꯣꯜ ꯅꯨꯡꯁꯤꯖꯔꯨꯕ ꯑꯃ ꯑꯣꯏꯅ 21ꯁꯤꯃꯗꯤ ꯒꯦꯂꯦꯔꯤꯁꯤ ꯆꯣꯟꯒ ꯌꯦꯡꯉꯁꯤ ꯍꯥꯏꯕꯗꯨꯗꯅꯦ ꯑꯗꯨ ꯂꯥꯛꯑꯀꯥꯟꯗꯗꯤ ꯚꯥꯏꯞ ꯑꯃ ꯍꯥꯏꯇꯥꯔꯦ ꯅꯤꯡꯍꯟꯅꯔꯦ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯨ ꯁꯝ ꯏꯅꯔꯖꯤ ꯍꯥꯏꯗꯤ ꯊꯧꯅꯥꯁꯦ ꯃꯣꯇꯤꯚꯦꯁꯟ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯒꯥꯔꯤ ꯁꯦꯝꯕꯗ ꯀꯥꯔ ꯑꯃ ꯁꯦꯝꯕꯗ ꯄ꯭ꯂꯥꯁ ꯑꯃꯒ ꯄꯅꯥ ꯑꯃꯒ ꯁꯦꯝꯃꯛꯑꯒꯗꯤ ꯍꯣꯏ ꯍꯟꯕꯨꯗꯤ ꯍꯟꯈꯤꯕ ꯌꯥꯏ ꯑꯗꯣ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯇꯝꯁꯨ ꯆꯪꯕ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯗꯕꯒꯤ ꯀꯩꯅꯣꯗꯨꯅꯦ ꯑꯗꯨꯅꯦ ꯗꯥꯎꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯀꯣ ꯉꯥꯡꯕꯤꯒꯦꯁꯨ ꯆꯩꯕꯤꯒꯦꯁꯨ ꯒ꯭ꯔꯥꯎꯟꯗ ꯂꯥꯛꯄꯤꯔꯒ ꯆꯩꯕꯤꯔꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯈꯛꯇ ꯆꯩꯕꯤꯕ ꯅꯠꯇꯕꯀꯣ ꯁꯤꯗ ꯆꯩꯕꯤꯔꯒꯗꯤ ꯑꯉꯥꯡꯈꯩꯁꯤꯅꯁꯨ ꯍꯦꯟꯅ ꯇꯥꯔꯦꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯅ ꯍꯦꯟꯅ ꯅꯝꯅ ꯌꯥꯎꯕ ꯉꯥꯛꯇꯅꯤ ꯇꯧꯕꯇꯕꯨ ꯃꯄꯥꯟꯗꯒꯤ ꯂꯧꯔꯤꯁꯤꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯣꯟꯗ ꯂꯥꯛꯄ ꯑꯗꯒꯤ ꯄꯔꯃꯅꯦꯟ ꯇ꯭ꯔꯥꯟꯁꯐꯔ ꯑꯃꯨꯛ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯁꯟ ꯃꯌꯥꯝꯈꯩꯁꯦ ꯐꯤꯜ ꯑꯞ ꯇꯧꯅꯕ ꯇꯧꯈꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯕꯨ ꯕꯖꯦꯠꯁꯤꯁꯨ ꯌꯥꯝꯅ ꯊꯥꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯐꯥꯏꯅꯦꯜ ꯔꯤꯀ꯭ꯋꯦꯁ ꯑꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏ ꯆꯩꯕꯤꯌꯨ ꯉꯥꯡꯕꯤꯌꯨ ꯑꯩꯈꯣই ꯒ꯭ꯔꯥꯎꯟꯗ ꯂꯥꯛꯑꯒ ꯆꯩꯕꯤꯔꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯁꯤꯃꯈꯛꯇꯪ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯅꯦꯔꯣꯀꯥꯁꯨ ꯉꯥꯏ ꯑꯗꯒꯤ ꯇ꯭ꯔꯥꯎꯁꯨ ꯉꯥꯏ ꯑꯩꯈꯣꯏꯗꯒꯤꯗꯤ ꯈꯤꯇꯪ ꯐꯔꯦ ꯃꯣꯏꯅꯀꯣ ꯑꯗꯨꯒ ꯃꯣꯏꯁꯨ ꯄ꯭ꯔꯤꯁꯤꯖꯟꯁꯦ ꯊꯦꯡꯅ ꯍꯧꯕꯒꯤ ꯉꯥꯛꯇꯅꯦꯕ ꯄ꯭ꯔꯤꯁꯤꯖꯟꯁꯦ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃ ꯑꯗꯒꯤ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯇꯧꯕ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣꯏ ꯀꯣꯆꯤꯡ ꯁ꯭ꯇꯥꯐꯇꯁꯨ ꯌꯥꯝ ꯋꯥꯕ ꯑꯗꯩ ꯄ꯭ꯂꯦꯌꯔꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯦ ꯑꯅꯧꯕ ꯄ꯭ꯂꯦꯌꯔ ꯑꯩꯈꯣꯏꯅ
third division dagi akoina retain tawba nghamhawdabagi player khara nauna lakpasida philosophy je khangdaba khotaba sum am yawba aduna farak khara taba 21 gi se kari adi manipur da su punna sanamina doramnina kari kramai confidence kamai le si koi yam manung gi wa pati ai di kano dagi ai assembugi di NEROCA de horakpane sana boina ko adai aduna feeling di yamna di positive di oi kai gino da yamna competitive oi gadaba match male kai gino da ba koi gi babok nung bok la aga ko loina mak local support loi laktori na mai akoi gi parents adagi mayam loi yengna dori na mayam di ting thokna sanagadare sanagadora han khalle loina mak ada tang lagliba tang kunma thoi sida akoi gi KLASA amadi NEROCA sanagadaba match pung ani gi sida mayam puno lakpiduna akoi gi football asibu mideng tabiu amasung lamdam asigi footballer singsibu support tobiu haina akoi lamdam asigi leibiriba ahal laman mai ben satra naharun singda appeal tawjeri thank you ba mayam ai koi 360 gi kano the screen hai ta let me know si mayam so na khang manipur gi jiki chatliba train sida kwai singthana ba yaba player sing manung da ama oiriba misak ni ming jang tang mayam da sum ai ming ngangom ronald khoi ronald che sak tang na ru dra su ya do khoi gi KLASA gi himai sum dori ba captain gi dai ta lori khoi da su football pam ja ba khoi da su hayeng sida gallery la kan ronald kamai sanara ki ha samna lionel messi ronaldo kamai na sanagi ngasi play kamai ta ma form ta ta da ga ba si solom doina naina ra ba player ni ai ado ngarang da su kerala dagi ngarang yorok pani da tangkon ma thoi gi preparation ho ni sida yam sang ba khongsat ama train na kai da phanam na maga ai ta yam nungai na ga lak pa di natte ado sida khoina pa khatsai je khoja chaluraga khogi sokthaba yi kano to mayam khudong chadaba mayam si pura la kan da mu tangkon ma thoi da khogi sigi kano si kamai le mental kano se ko ki thajaba se akoi ji yam kanna honari mies mamang sanaba kela gi su ka bangam hodre ado akoi gi di laiba mese ka da ba ya da ba aduna kanna sanar kani habegi thajaba le akoi team yam kanna honari ado akoi je kitang training precision hausa thengre ba aduna akoi je kitang lure sum form ta na hona ba aduna hayeng mathang jida di koi puba di yadre aduna fans mayam la ga support taw bada koi thongna hapadi kana sana doine ba aduna dumaina haini lakani habedi akoina so thamoi sokna thamoi sengna hai jabse sin NEROCA natraga KLASA gi wana tab sida akoi club sing sino honari ba dedication hai ta club ki thongi singa club ama sigil level da second division I league yongna na hona ba changi ba keno sing se financially hai ta ka thopom ga yawna sentiment ne akoi di sengna di football se akoi manipur gi di sentiment ne aduna akoi ronald sambire akoi su football lover moina ase ai KLASA gi behalf na te football pamjaba amagi behalf ta akoi tangkumna thoi si di sigi gallery se chona yenga ga de thoi natraga po du di adu khanani hai ke su oi de adu gi vibe to pira kana akoi ronald loi da su yamna thona ma hai ta aduga yengdori ba sitching gi kitang revenue da hai ta revenue maroi no hojik club singna mayung nei ja khoi ronald na sena khangya mani di captain wena su lairam ni na dai ta sakhali ne financial management je club sing gi da ko da khut pai na ra akoi mina di dum hai ba akoi manungda thoiba mayam jidi khangbi de ba ko khangbi de kamaina su khangni na tasiri share to ya ba thabak na te akoi je
ꯁꯦꯂꯔꯤ ꯐꯪꯄꯣꯠꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯉꯥꯛꯇꯅꯤ ꯑꯗꯣ ꯐꯪꯅꯤ ꯑꯩꯈꯣꯏ ꯀꯩꯗꯧꯕꯩꯁꯨ ꯐꯪꯉꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯥꯖꯕ ꯂꯩ ꯀ꯭ꯂꯕꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗꯤ ꯐꯦꯃꯤꯂꯤꯒꯤ ꯇꯥꯏꯞꯇ ꯂꯩꯃꯤꯟꯅꯕꯅꯦꯕ ꯇꯥꯕꯅꯦ ꯑꯗꯨꯅ ꯃꯅꯨꯡꯗ ꯃꯣꯏꯁꯨ ꯄꯩꯁꯥ ꯂꯩꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯐꯦꯟꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯍꯥꯏꯁꯦ ꯃꯣꯏꯗ ꯈꯤꯇꯪ ꯔꯦꯚꯤꯅ꯭ꯌꯨ ꯀꯥꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅꯁꯨ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯑꯗꯨꯝ ꯖꯨꯅꯤꯌꯔ ꯃꯌꯥꯝ ꯑꯃ ꯄꯩꯁꯥ ꯄꯤꯛꯄ ꯃꯣꯏ ꯐꯦꯃꯤꯂꯤ ꯄꯨꯖꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯗꯨꯅ ꯃꯣꯏꯒꯤꯗꯤ ꯐꯦꯃꯤꯂꯤ ꯄꯨꯖꯗꯣꯏꯅꯤꯅ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯗꯦꯚꯂꯞꯃꯦꯟ ꯁꯤ ꯇꯧꯋꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯂꯔꯤ ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯃꯇꯦꯡ ꯑꯣꯏꯅꯗꯣꯏꯅꯦꯕ ꯇꯥꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯗꯁꯨ ꯊꯧꯅꯥ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯣ ꯃꯅꯨꯡꯗ ꯑꯋꯥꯕꯗꯤ ꯑꯗꯨꯝ ꯂꯩꯔꯒꯁꯨ ꯍꯧꯖꯤꯛ ꯐꯔꯛꯑꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ 21ꯁꯦ ꯔꯣꯅꯥꯜꯗꯣ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯇꯕꯁꯨ ꯌꯥꯗꯦ ꯍꯥꯏꯗꯤ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯅꯤꯡꯍꯟꯅꯗꯅ ꯑꯗꯣ ꯁꯣꯏꯗꯅꯁꯨ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯑꯩꯈꯣꯏꯒꯤ ꯚꯥꯏꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯨꯠꯕꯣꯜ ꯚꯥꯏꯕ ꯑꯃ ꯐꯪꯒꯅꯤꯅ ꯑꯩꯈꯣꯏ ꯈꯜꯂꯦ ꯍꯥꯏꯗꯤ ꯁꯣꯏꯅ ꯅꯦꯔꯣꯀꯥꯒ ꯀ꯭ꯂꯥꯁꯥꯒ ꯁꯥꯟꯅꯕ ꯍꯥꯏꯁꯦ ꯐꯨꯠꯕꯣꯜ ꯂꯚꯔꯁꯤꯡꯒꯤꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦ ꯗꯥꯔꯕꯤꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃꯅꯦꯕ ꯍꯌꯦꯡ ꯃꯊꯪ ꯇꯥꯡ 18ꯁꯦ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯕꯣꯜ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯂꯥꯛꯄꯤꯗꯅ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯗꯅ ꯍꯌꯦꯡ ꯃꯊꯪꯁꯤꯗꯁꯨ ꯂꯥꯛꯄꯤꯔꯒ ꯗꯦꯠ 21ꯅꯦ ꯑꯗꯣ ꯇꯤꯀꯦꯠꯁꯨ ꯃꯃꯜ ꯍꯟꯊꯔꯕꯅꯤ ꯂꯨꯄꯥ 100ꯗ ꯑꯗꯣ ꯂꯥꯛꯄꯤꯔꯒ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯐꯨꯠꯕꯣꯜꯁꯦ ꯑꯝꯇ ꯆꯤꯡꯈꯠꯃꯤꯟꯅꯁꯦ ꯑꯗꯨ ꯍꯥꯏꯖꯅꯤ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯆꯤꯟꯕꯨꯗꯤ ꯆꯤꯜꯂꯤ ꯑꯩꯈꯣꯏ ꯒꯣꯜꯀꯤꯄꯔ ꯁꯅꯥꯇꯣꯟꯁꯦ ꯑꯌꯥꯝꯕ ꯑꯗꯨꯏꯁꯨ ꯉꯥꯏꯍꯥꯛꯇꯪ ꯊꯠꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯐꯠ ꯁꯠꯂꯒ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯑꯦꯛꯁꯥꯏꯠꯃꯦꯟꯁꯦ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯒꯣꯜꯀꯤꯄꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯤꯕ ꯒꯣꯜꯀꯤꯄꯔꯅꯤ ꯀ꯭ꯂꯥꯁꯥꯒꯤꯅ ꯑꯣꯏꯔꯝꯕꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯟꯇꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯁꯟꯗ ꯁꯨꯝ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯁꯅꯥꯇꯣꯟꯒꯤ ꯏꯅꯔꯖꯤꯗ ꯁꯤꯒꯤ ꯏꯅꯔꯖꯤꯗꯪ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯅꯥꯇꯣꯟꯁꯤ ꯑꯗꯨꯝ 360ꯗ ꯑꯩꯅ ꯈꯪꯕ ꯈꯔ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯒꯦ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯅꯥꯇꯣꯟꯁꯤ ꯀ꯭ꯂꯥꯁꯥꯒꯤ ꯌꯥꯝ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯕ ꯐꯨꯠꯕꯣꯂꯔ ꯑꯃ ꯀꯤꯄꯔ ꯑꯃꯅꯤ ꯍꯥꯏꯗꯤ ꯂꯥꯛꯀꯗꯣꯏꯗꯤ ꯍꯟꯗꯛꯀꯤ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯦꯚꯦꯜꯁꯦ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤꯗ ꯑꯗꯨꯗ ꯀꯤꯄꯔ ꯑꯣꯏꯅ ꯐꯥꯕꯤꯈꯤꯕꯗꯨꯅꯦ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯒ꯭ꯔꯥꯁꯔꯨꯠꯇꯒꯤ ꯍꯧꯅ ꯀ꯭ꯂꯥꯁ ꯍꯥꯟꯅ ꯁꯦꯝꯒꯠꯆꯔꯛꯄꯅꯦ ꯑꯗꯣ ꯉꯁꯤ ꯇꯥꯡ 12ꯒꯤ ꯀꯩꯅꯣꯁꯤ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ ꯑꯥꯏ ꯂꯤꯒꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯗꯥꯔꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀ꯭ꯂꯥꯁꯥ ꯚꯔꯁꯦꯁ ꯅꯦꯔꯣꯀꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯁꯅꯥꯇꯣꯟꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯎꯕ ꯐꯪꯒꯗꯣꯏꯅꯦ ꯑꯗꯣ ꯁꯅꯥꯇꯣꯟ ꯀꯩꯅꯣꯁꯦ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯇꯣꯔꯅꯥꯃꯦꯟ ꯃꯌꯥꯝ ꯑꯃ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤ ꯈꯪꯗꯦ ꯑꯃ ꯂꯣꯏ ꯁꯔꯨꯛ ꯌꯥꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯤꯗ ꯊꯧꯔꯤ ꯑꯃ ꯄꯨꯜꯂꯒ ꯆꯦꯟꯕꯗꯧꯅ ꯑꯐꯥ ꯄꯨꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯁꯤꯗꯤ ꯁꯥꯟꯅꯕ ꯈꯛꯇ ꯅꯠꯇꯦ ꯂꯣꯏ ꯐꯤꯜ ꯑꯦꯕ꯭ꯔꯤ ꯀꯩꯅꯣ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯣꯐꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯍꯧꯈꯤꯕ ꯆꯍꯤ 2 ꯑꯗꯨꯝ ꯆꯔꯥꯡꯅꯕ ꯇꯧꯐꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦꯀꯣ ꯑꯗꯣ ꯁꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯊꯧꯅꯦꯅ ꯈꯜꯂꯒ ꯌꯥꯝ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯗꯨꯝ ꯅꯤꯡꯍꯟꯅꯕꯗꯤ ꯂꯩꯇꯅ ꯍꯣꯠꯅꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯥꯏ ꯂꯤꯒ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯄꯟꯕꯗ ꯊꯋꯥꯏ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯂꯕ ꯑꯃꯇꯪ ꯑꯥꯏ ꯂꯤꯒꯇ ꯌꯥꯎꯔꯝꯃꯗꯤꯅ ꯈꯜꯂꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁꯥ ꯂꯩꯔꯦ ꯅꯦꯔꯣꯀꯥ ꯂꯩꯔꯦ ꯇ꯭ꯔꯥꯎ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯀꯣꯝ ꯀꯣꯝꯊꯣꯛꯄꯗꯧꯅ ꯎꯕ ꯍꯥꯏꯗꯤ ꯈꯜꯂꯝꯕ ꯄꯣꯠꯁꯦ ꯐꯨꯠꯕꯣꯜ ꯂꯚꯔꯁꯤꯡꯗ ꯌꯥꯝ ꯄꯥꯝꯖꯔꯝꯕ ꯄꯣꯠ ꯑꯃ ꯐꯪꯉꯀꯥꯟꯗ ꯋꯦꯕ ꯑꯃ ꯏꯔꯥꯛ ꯂꯥꯛꯇꯕꯗꯧꯅꯒ ꯇꯧꯕꯁꯨ ꯑꯗꯨꯝ ꯎꯏꯌꯦꯕ ꯃꯃꯥꯡꯒꯤ ꯄ꯭ꯂꯦꯗꯁꯨ ꯍꯥꯏꯗꯤ ꯏꯁꯇꯦꯗꯤꯌꯝꯁꯤ ꯆꯣꯟꯕ ꯉꯝꯃꯛꯇꯕ ꯀꯩꯅꯣ ꯁꯤ ꯀꯩ ꯐꯤꯜ ꯇꯧꯏ ꯁꯅꯥꯇꯣꯟ ꯀꯩ ꯋꯥꯈꯜꯗ ꯃꯁꯤꯒꯤ ꯏꯔꯥꯡꯁꯤꯒꯤ ꯑꯁꯤꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯁ꯭ꯇꯦꯗꯤꯌꯝꯁꯦ ꯆꯣꯟꯅ ꯀꯩ ꯑꯦꯚ꯭ꯔꯤ ꯑꯥꯏ ꯂꯤꯒ ꯅꯠꯇꯕꯤꯗ ꯁꯤꯁꯤꯃꯤꯠꯇꯐꯥꯎꯗ ꯁ꯭ꯇꯦꯗꯤꯌꯝꯁꯦ ꯌꯦꯡꯅꯤꯡꯉꯥꯏ ꯆꯟꯅꯉꯥꯏ ꯂꯩꯔꯝꯃꯤꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯈꯟꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯆꯥꯎꯈꯠꯂꯕꯅꯤꯅ ꯂꯥꯏꯚ ꯊꯥꯕꯅꯤꯅ ꯁꯤꯗ ꯂꯥꯛꯇ꯭ꯔꯒꯁꯨ ꯂꯥꯏꯚꯇ ꯌꯦꯡꯉꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒꯨꯝꯕ ꯂꯩꯕꯅꯔꯥ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯐꯦꯟꯁꯁꯦ ꯌꯥꯝꯅ ꯋꯥꯠꯄꯒꯤ ꯇꯥꯏꯞꯇꯁꯨ ꯇꯧꯔꯦ ꯏꯔꯥꯡꯁꯤꯅꯁꯨꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗꯤ ꯆꯔꯥꯡꯅꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃꯗ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝꯗ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯥꯟꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯂꯦꯞꯄ ꯌꯥꯗꯦꯗꯤ ꯑꯩꯈꯣꯏꯗꯤ ꯂꯦꯞꯍꯟꯕꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ
ꯃꯅꯤꯄꯨꯔꯁꯤ ꯏꯔꯝꯗꯝꯁꯤꯗꯤ ꯁꯥꯟꯅꯕ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯥꯡꯁꯨ ꯂꯥꯡ ꯇꯨꯡꯁꯨ ꯇꯦꯟ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯒꯤ ꯑꯗꯣ ꯁꯅꯥꯇꯣꯟꯅ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯂꯚꯔꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯥꯁꯥꯒꯤ ꯐꯦꯟꯁꯤꯡ ꯑꯗꯒꯤ ꯅꯦꯔꯣꯀꯥꯒꯤ ꯐꯦꯟꯁꯤꯡꯗꯁꯨ ꯇꯥꯡ 18ꯁꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯚꯥꯏꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕ ꯒꯦꯂꯔꯤꯁꯦ ꯃꯦꯛꯁꯤꯀꯟ ꯋꯦꯞꯀ ꯇꯧꯗꯅ ꯎꯈꯤꯗꯕ ꯀꯨꯏꯔꯦꯕ ꯋꯦꯞꯀ ꯆꯠꯄ ꯑꯗꯨꯒꯤ ꯚꯥꯏꯕꯇꯨꯃ ꯐꯪꯍꯟꯅꯅꯕ ꯋꯥꯐꯝ ꯈꯔꯗꯪꯁꯨ ꯊꯝꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯍꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯀ꯭ꯂꯕ ꯑꯍꯨꯝꯃꯛ ꯍꯥꯏꯗꯤ ꯄꯔꯐꯣꯔꯃꯦꯟꯁ ꯌꯥꯝ ꯍꯥꯏꯗꯤ ꯄꯣꯏꯟ ꯇꯦꯕꯜꯗ ꯌꯥꯝ ꯐꯖꯗ꯭ꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯋꯦ ꯃꯦꯠꯆ ꯍꯥꯏꯕꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯠꯄꯗꯣ ꯋꯥꯅ ꯆꯠꯂꯒ ꯔꯦꯁ ꯐꯪꯗꯕꯤꯗ ꯕꯣꯜ ꯁꯥꯟꯅꯗꯣꯏꯅꯦ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯋꯥꯕꯁꯦ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯍꯣꯝ ꯃꯦꯠꯆ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏ ꯂꯣꯏꯅ ꯋꯤꯟ ꯑꯣꯏꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯑꯗꯨ ꯋꯤꯟꯁꯨ ꯑꯣꯏꯒꯅꯤ ꯈꯜꯂꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯍꯣꯝ ꯃꯦꯠꯆꯁꯤꯗ ꯂꯥꯛꯄꯤꯔꯒ ꯅꯦꯔꯣꯀꯥ ꯚꯔꯁꯦꯁ ꯀ꯭ꯂꯥꯁꯥꯁꯦ ꯂꯥꯛꯄꯤꯔꯒ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯁ꯭ꯇꯦꯗꯤꯌꯝꯁꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯆꯥꯎꯕ ꯁꯥꯟꯅꯈꯤꯕꯗꯒꯤ ꯍꯦꯟꯅ ꯌꯥꯝꯍꯟꯕꯤꯔꯒ ꯌꯦꯁ ꯑꯩꯈꯣꯏ ꯐꯖꯅ ꯑꯗꯨꯝ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯆꯒꯦ ꯑꯗꯨꯗꯨꯒ ꯍꯥꯏꯗꯤ ꯑꯥꯏ ꯂꯤꯒꯁꯤꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯅꯕ ꯑꯥꯏ ꯂꯤग ꯆꯪꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯅꯥꯇꯣꯟꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯁꯅꯨꯀꯣ ꯑꯗꯣ ꯁꯤꯡꯃꯩ ꯒꯤꯐꯁꯤꯗꯤ ꯑꯗꯨꯝ ꯗꯥꯕꯨꯅꯤꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯂꯧꯁꯟꯕꯤꯔꯣ ꯑꯗꯨꯝ ꯒꯤꯐ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯂꯧꯖꯒꯦ ꯃꯌꯥꯝ ꯀ꯭ꯂꯥꯁꯥ ꯑꯦꯞꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯁꯤꯡꯃꯩ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯕꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯁꯤꯡꯃꯩ ꯗꯥꯕꯨꯅꯤꯅ ꯃꯍꯨꯠ ꯁꯤꯟꯕꯤꯔꯒ ꯔꯤꯁꯤꯞ ꯇꯧꯕꯒꯤ ꯃꯃꯤꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀ꯭ꯂꯥꯁꯥ ꯑꯦꯞꯁꯤ ꯁꯨꯃꯥꯏꯅ ꯁꯤꯡꯃꯩ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯇꯤ ꯁꯥꯔꯠ ꯑꯃ ꯄꯤꯕꯤꯔꯒ ꯑꯗꯣ ओके सरुक याहनबा तांजा पिबिनबिगे हन थागचरी अदो मैनेजर अमतंग वरी वताय अमतंग साजु सकमाय खंगनबगी तांजा दुमसु मलेबांग मियामगा हाइताय दाबुनि अई डॉक्टर रंजित टीम अखोई टीम मैनेजर ना फुटबॉल की कैप्टन ना जो दगी थममे अखोई ना सु उरे लोइनम अदि ओइरिबा फिबम से फुटबॉल मूवमेंट दा हाइतारे फुटबॉल की अखोई वेब अमा हाना लेरम से लाइब सही अमनी सिदा अखोई क्लब सिंग दसु यामना खुदोंग सादबा हाइतारेने हाइदि सिदी कंगना तौब थबक्ति तौब याबा थबक नते ह्यूज पैसा मैम थादनरगा कम्पीट तौनबा पोने अदो हजिक लेबाकी ओइबसिनसु लेबाकी इरांगसिनसु ओइबे याय नत्रगा करी दगिनो हजिकसे क्लासासु खमथिंगना ओइदि अवाबा मायुंगनबा सोइदना लेरमगनी न खनजे अदो मसि कमाइना मयामदा फुटबॉल लवर्सिंगदा कमाइन थमिनी गुड मॉर्निंग आई इसामक डॉक्टर रंजित आई क्लास 5 सिगी मैनेजर ओइना लेजबी ट्रेजरर ओइना सु लेजै आई वफम तेंतक खतंग क्लास की हिस्ट्री याम सांगदबदि थमजगे क्लास आइजे कोई विलेज ब्लेस क्लब कोई कम्युनिटी क्लब ओइना लेजबनी कोई कैनो हाइबा खुंगंग सिदा बिष्णुपुर डिस्ट्रिक्ट की मनुंग द लेबा क्लब अमनी अखोइना क्लास सिदा कोई ऑफिशियल सिंग कोई ऑफिस बियर मैनेजमेंट टीम कोई नहांग अतो ओइजे कोई नहासिंगसिना कोई 2019-20 सीजन दगी कोइना पाइबा होजरपनी कोई अचीवमेंट मथंग कोई स्टेट लीग चैंपियन अनिरक ओरपा अदगी मथंग आई लीग 3 दा अनिरक कोई सेकंड हामदा माइ पाक्त्रगजो फाइनल राउंड चंगा मतुंगदा कोई रिसेंटली कोई आई लीग 2 दा प्रमोट तौपगी कोई जर्नी अदुदा कोई अवाब क्या थेनकी कोई लाइबा कैनो प्रजा अमदी कैनो ग्राम पंचायत लेबीबा अमदी कैनो अखोगी डीसी की साइड तगी अदुम मयाम मतेंग पांगबिरै कोई इमाइबेलसी याम थवा यावबी मखोगी सपोर्ट अमदी मणिपुर दा लेबीबा सुम मखोइना हामदा मयाम मसक खंगबिरमद्रगसु तम तमना सुमाइना कोई अचीवमेंट मयाम लाखपदगी क्लास आजि सुमाइ तौवी हाबगी मयाम दा नॉलेज लेरपदगी कोई सपोर्ट मयाम फंगकपा ऑल मणिपुर दगी कोई फंगकपा आउटसाइड मणिपुर दगी कोई दा क्लास आबु एप्रिशिएट तौबिरकपा कोई जर्नी कोई फेसबुक पेज तजो कोई इमाइबेल सिंगना लंबी दा थोक्तना सोरक थोक्तना डोनेशन तौबिरगा ऑल डे कोई अदुमाइना मतेंग पांगबिरकपा एवरी हाउस होल्ड कोई चटलकांदा लुपा 10 दंग ओरसु 50 दंग ओरसु अंगंगंबा हापिरकदना कोई थौना हापिगी अदु सुम अखोइना क्लब तौबसिदी कोई सेंग हारगदे कोई इनकम लेजदे
क्लासा एफसी की सोर्स अमता लेजदे इनकम लाकदवा हाई सोर्स अमता लेजदे अदुबु मयामसिना खाइबिरकबा मयामना मतेंग पांगबिरकबा सिसिना कोई अदुदगी कोई क्लब बीआरएस सिंह हाइतारे कोई प्रेसिडेंट सेक्रेटरी अमदे कोई क्लब के सिंपैथाइजर मयामना कोई अमम पुथोंनर कांदा सिगी आई लीग 2 की स्टेज सिबो कोई योगजरकपने मसिदा स्ट्रगल कोई मैम कोई ममांग से ताबीरमगने कोई लो बंदोप थमगा कोई हांबा आई लीग 3 चलगा कोई कदा दुगा दुमाइना होनजगिबा दुगी महिने कोई नंगसी फंगजरिबजे अदु हजिपो कोई लो हनबा ngамद्रि लो लुपा लाख 10 दा कोई बंदोप थमगा हजिक सही अनि अहम सुजलकदरे कोई क्लब सिदुम अखोगी अचीवमेंट्स नि याम खलकपा अदुगा अखोगी फाइनेंशियल कैनोसदि अखोई लेहौदबा अदुबु तौदबा यादे हादि फुटबॉल नुंसीबनिना क्लब खगी खनबा नतबा कोई हजिक हाना कोई पेक्तकना मणिपुर मनुंगदा क्लास हाना रिप्रेजेंट तौरमबदो डिस्ट्रिक्ट अमा खुंगंग अमा रिप्रेजेंट तौरमबदो हजिकति अखोई आई लीग 3 चला मतुंगददि अखोइदा स्टेट रिप्रेजेंट तौनिना मयाम मांगदा चोपा यादे हाबगी अखोइगी ऑफिशियल बीआर सिंगसिना कन्ना होनाजरगा तुम चाब खंगदगी कोई होनाजरगा अखोई जर्नी से अखोई दुम मथंग मथंग पांथोरकपनी अदुबु हतक्कीदि अमुक हेना वाबा मना अखोई होम अवे मैच सानरकपसिदा अवे मैच अमा चत मतमदा मोर देन 8-9 लाख से दुम चांगकपा अदुना अखोई फाइनेंशियल रेस्ट्रेंट लाखपा अखोई फाइनेंशियल अखोई इवन कोच के साइड से कोच सो दुम अखोई फुल्ली अखोई मैनेजमेंट मतेंग पांगबी कोच का अदु माजु अखोई फाजना मागी साइड से होनबी अदुगा इवन अखोई सेंग हारगदे अखोई जी फाइनेंशियल मरम होइगो अखोई फोकस खितंग चाइबा अदुगी सिंग मयाम अमसु लेरे अदुगा पैसा याउद्रगदी जर्नी चटकदौनीना पैसा से लोई डिपेंड तौरपा मथा सारकपा अखोई हयेंग चटकदौ मैच जर्नी से अखोई टिकट बुक कक्पंगमदबगी कुतक्ता कक्पुना अखोई लुपा लाख अमनी चंगदौदो अखोई लुपा लाख 5-6 चंगथलकपा टिकट से सुमाय याउरकपगी अखोई यामना अवाबा थेंगने अखोई होम अवे ngata ओइगिबगी अखोई मैच 5 अवे मैच सी स्टेज ऑलमोस्ट अखोई फजना दुम वारेदी हाइदमनिना अखोई फजना दुम फाइनेंशियल कनोति ले अदुबु गवर्नमेंट साइड तगी जो कोई मतेंग पांगबेरकनी हाबगी अदुम थाजब पिबिरी अखोई एक्स अखोई सर पिरेना यामना इनिशिएटिव लौबिरगा अदगी अखोई ऑनरेबल सर गोविंदास नेसु फजना अखोई अवाबजे खंगबिरगा ममांगदसु फ्लैग ऑफ तौबिरगा ममांगदसु दुम अखोई मतेंग अदुम पांगबी अदुमाय तौदना अखोई यास की सर फुलेन एक्स हाना ओबिरंबा डायरेक्टर नसु अखोई अंगम मतेंग पांगबिरमी अदुना सुमाइना मखोई मयाम सिगी मतेंग ना अखोई ngasi आई लीग 2 अखोई सानाबा ngamjabani अदुगा हंदक की जर्नी सिदी अखोई हानबा नेशनल लेवल अखोई सेकंड थर्ड टायर लीग से अखोई नेशनल की याम चावरबा आई लीग 2 आई लीग 1 सिना मो अखोई कनो मन लेखरे आई लीग 1 से चंगना फोनबदा आई लीग 2 सिने हेना लूना खनरकपा हेना यामना लूबा मैच ओनरकपा अदगी टीम सिदी यावरसिंग सिदी लोइना फाइनेंशियली साउंड ओइबा माई कनो प्लेयर अखोई कोचिंग टाइमिंग हाइदारे प्रैक्टिस टाइम यामना सांगना फंगिबा अखोई जस्ट 1 मंथ हार्डली 15 डेज हौजनगिबा सीजन हरमदाइदा माइना दुम मयाम लेबदगी अखोई फुटबॉल असि मी टीम वर्क प्लेयर अमन हेक फरगा टीममेट तुना अखोई तान चानद्रगदी यादब पोटनिना अखोई प्लेयर मसेन मरकता अंडरस्टैंडिंग अखोई खितंग थम कनो तौबगी टाइमिंग दो फंगहुदबा अदुबु होजिक तम तमना अखोई प्लेयर सिंग अखोई अमगा ताथोक तासिन तौरगा इंप्रूवमेंट दि लाई अदुबु प्लेयर सिंग अखोई फजना सानबिरी अखोई साइड तगिसु अंगंबा फजना तौजरी अदुदा मखा तारकवा एवे मैच अखोई अनि खंग आइजरे एवे मैच लेमोरिबा होम मैच 6 होम मैच लाकनी सिदा अखोई फैंसिंग की सपोर्ट याउद्रगदी असा अखोई कनोनो साबिरगिबा अखोई गोलकीपर सनातोनो हाबिगिबा अवे चटपसिदी मी क्राउड मैमदुना क्राउड की अखोई कनोदुना अखोई प्लेयर सिंग जु डिमोरलाइज तौबसु दुम यावी अदुना अदुम मैमदो अखोई होम सिदा खुदोंग चाब लौजरगा प्लेयर अखोई फैंसिंग फुटबॉल बु नुसिबिबा मैमना थोकपिरक्तुना फैंसिंग अखोई सपोर्ट तौबिउ नेरोका डेट 21 की अखोई इरमदम असिगी टीम नि अनिमक थोकपिरक्तुना अनिमकपु मसा मसागी पांजब टीम सपोर्ट तौबिउ अदुगा स्टेडियम जे फुल ओहनबिरगा अखोई माइपाकपदु पुमिनसी अदुगा यामना नुंगाइबो वफम अमना
ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯗꯦꯠ ꯇ꯭ꯔꯥꯎꯒꯁꯤꯗ ꯁꯥꯟꯅꯈꯤꯕ ꯃꯦꯠꯁꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝꯗ꯭ꯔꯃꯛꯁꯨ 12,000ꯃꯨꯛ ꯇꯤꯜꯂꯤ ꯑꯦꯇꯦꯟꯗꯦꯟꯁꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯟꯁꯤꯡ ꯂꯥꯛꯄꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ AFFꯇꯒꯤ ꯊꯥꯕꯤꯔꯛꯄ ꯃꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯃꯦꯅꯦꯖꯔ ꯑꯗꯒꯤ ꯃꯦꯠꯁ ꯀꯃꯤꯁꯅꯔ ꯃꯣꯏ ꯃꯌꯥꯝ ꯍꯔꯥꯎꯈꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯀ꯭ꯔꯥꯎꯗꯁꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯀꯣꯜꯀꯇꯥꯗ ꯑꯩꯈꯣꯏ ꯁꯄꯣꯁ ꯑꯩꯈꯣꯏ ꯀꯣꯜꯀꯇꯥ ꯆꯠꯄ ꯃꯇꯝꯗ ꯃꯣꯏ 3,000-4,000ꯗꯒꯤ ꯍꯦꯟꯅ ꯌꯦꯡꯗꯦ ꯍꯥꯔꯗꯂꯤ ꯃꯤ 10ꯈꯛ ꯌꯦꯡꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯣꯝ ꯃꯦꯠꯆ ꯁꯤꯟꯖꯒꯦꯅ ꯍꯣꯝ ꯃꯦꯠꯆ ꯁꯤꯟ ꯇꯥꯔꯒꯗꯤ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯈꯔꯁꯨ ꯁꯦꯞ ꯇꯧꯏ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯃꯥꯡꯊꯔꯕ ꯐꯨꯠꯕꯣꯜ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅꯗꯤ ISL I ꯂꯤꯛꯇ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯄꯨꯊꯣꯛꯑꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯖꯦꯅꯦꯔꯦꯁꯟ ꯒꯦꯞ ꯑꯃ ꯂꯥꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯑꯃ ꯑꯩꯈꯣꯏꯗ ꯅꯨꯡꯅꯥꯡꯕ ꯑꯃ ꯐꯥꯎꯖꯩ ꯃꯔꯝꯗꯤ ꯐꯥꯎꯈꯤꯕ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯐꯥꯎꯈ꯭ꯔꯅꯤ ꯃꯣꯏꯒꯤꯁꯨ ꯃꯇꯝ ꯐꯨꯠꯕꯣꯜ ꯑꯁꯤꯗꯤ ꯆꯍꯤ ꯌꯥꯝꯁꯜꯂꯒꯗꯤ ꯃꯥ ꯑꯗꯨꯝ ꯄꯣꯊꯥꯔꯛꯀꯅꯤ ꯔꯤꯇꯥꯌꯔꯃꯦꯟ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯒꯦꯞꯇꯣ ꯁꯝꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯥꯡꯖꯕ ꯑꯃ ꯂꯩꯒꯗ꯭ꯔꯥ ꯑꯣꯜꯃꯣꯁ 3-4 years ꯁꯨꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯐꯨꯠꯕꯣꯜ ꯁꯨꯃꯥꯏꯅ ꯀ꯭ꯔꯥꯎꯗ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯎꯕ ꯐꯪꯗꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯅꯤꯄꯨꯔ ꯑꯣꯏꯕ ꯐꯤꯕꯝꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯁꯣꯛꯊꯍꯟꯕ ꯂꯩꯔꯛꯄꯅꯦ ꯐꯨꯠꯕꯣꯜꯗꯗꯤ ꯆꯍꯤ 2-3 ꯒꯦꯞ ꯂꯩꯈꯤꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯌꯥꯝꯅ ꯃꯅꯤꯡ ꯍꯟꯕꯒꯤ ꯀꯩꯅꯣꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯈꯟꯖꯔꯒ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯈꯛꯀꯤ ꯑꯣꯏꯅ ꯍꯥꯟꯅ ꯁꯤꯗ ꯁꯥꯟꯅꯖꯒꯦꯅ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯅꯤ ꯑꯗꯣ ꯇ꯭ꯔꯥꯎꯁꯨ ꯑꯩꯈꯣꯏ ꯅꯦꯔꯣꯀꯥꯁꯨ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯏ ꯑꯗꯨꯕꯨ AFFꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯕꯤꯔꯛꯇꯦ ꯂꯥꯁ ꯃꯦꯠꯆ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯍꯣꯝ ꯃꯦꯠꯆ ꯁꯥꯟꯅꯈꯤꯕꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯀ꯭ꯔꯥꯎꯗ ꯎꯕꯗꯒꯤ ꯃꯣꯏꯒꯤ ꯁꯤꯗꯤ ꯃꯅꯤꯄꯨꯔꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯐꯦꯟ ꯐꯨꯠꯕꯣꯜ ꯂꯚꯔ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯄꯤꯅꯕ ꯇꯧꯔꯁꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯔꯤꯁꯦꯟꯠꯂꯤ ꯀꯨꯏꯗ꯭ꯔꯤ ꯍꯞꯇꯥ ꯐꯥꯗ꯭ꯔꯤ ꯁꯤꯗ ꯑꯃꯨꯛ ꯃꯣꯏꯅ ꯔꯤꯁꯐꯜ ꯇꯧꯕꯤꯔꯛꯄꯅꯦ ꯐꯤꯛꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯃꯦꯅꯤꯡ ꯍꯣꯝ ꯃꯦꯠꯆ ꯇ꯭ꯔꯥꯎ ꯅꯦꯔꯣꯀꯥ ꯀ꯭ꯂꯥꯁꯥ ꯑꯩꯈꯣꯏ ꯈꯨꯃꯟ ꯂꯝꯄꯥꯛꯁꯤꯗ ꯄꯥꯡꯊꯣꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯕꯤꯔꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯎ ꯅꯦꯔꯣꯀꯥꯒꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯗ ꯍꯣꯝ ꯃꯦꯠꯆ ꯇꯥꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯔꯤꯃꯦꯅꯤꯡ ꯍꯣꯝ ꯃꯦꯠꯆꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯂꯣꯏ ꯁꯥꯟꯅꯖꯔꯒꯅꯤ ꯑꯗꯨꯅ ꯇꯤꯝꯁꯤꯡꯁꯤꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯖꯔꯤꯕ ꯁꯤꯒꯤꯁꯨ ꯈꯟꯕꯤꯔꯒ ꯃꯦꯠꯆ ꯀꯥꯕ ꯄꯣꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯦꯠꯆꯇꯨꯒꯤ ꯗꯥꯎ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩꯈꯣই ꯗꯥꯎ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯝ ꯄꯣꯔꯛꯄ ꯌꯥꯏ ꯄꯨꯡ ꯀꯥꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯗꯤꯃꯣꯔꯦꯂꯥꯏꯁ ꯇꯧꯕꯤꯗꯕ ꯄꯣꯔꯦ ꯍꯥꯏꯔꯒꯁꯨ ꯕꯣꯜ ꯌꯦꯡꯕ ꯂꯥꯛꯄꯤꯗꯕ ꯅꯠꯇꯕ ꯄꯣꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄꯣꯔꯒꯁꯨ ꯐꯦꯟꯁ ꯃꯌꯥꯝꯁꯤ ꯂꯥꯛꯑꯒ ꯃꯣꯏꯅ ꯊꯧꯒꯠꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤꯗ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜꯁꯤꯕꯨ ꯀꯟꯁꯤ ꯍꯥꯏꯕꯒꯤ ꯑꯩ ꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯦꯔꯣꯀꯥꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀ꯭ꯂꯥꯁꯥꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯇ꯭ꯔꯥꯎꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯑꯍꯨꯝꯁꯤ ꯑꯩꯈꯣꯏ I ꯂꯤꯛꯇ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯃꯁꯛ ꯇꯥꯛꯄ ꯑꯃ ꯄꯨꯊꯣꯛꯄ ꯑꯃꯗꯤ ꯑꯅꯧꯕ ꯏꯅꯣꯠ ꯑꯃ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯄꯨꯔꯛꯅꯕ ꯉꯁꯥꯏꯒꯤ ꯒꯦꯞꯇꯣ ꯕ꯭रिꯖꯤꯡ ꯗ ꯒꯦꯞꯇꯣ ꯑꯩꯈꯣꯏ ꯊꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯑꯩ ꯊꯝꯖꯒꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯁꯤꯡ 360 ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯑꯗꯨꯝ ꯐꯖꯅ ꯀꯟꯁꯤꯗꯔ ꯇꯧꯕꯤꯔꯝꯃꯅꯤ ꯈꯪꯉꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯄꯔꯁꯄꯦꯛꯇꯤꯞꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯐꯨꯠꯕꯣꯜ ꯀ꯭ꯂꯕ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯆꯍꯤ ꯑꯃꯅꯤꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅꯦ ꯑꯗꯣ ꯄꯨꯂꯞ ꯁꯝꯖꯤꯟꯖꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯡ 22ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯔꯣꯀꯥ ꯑꯃꯗꯤ ꯀ꯭ꯂꯥꯁꯥ FC ꯑꯅꯤꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ I ꯂꯤꯛ ꯍꯣꯝꯅꯤ ꯀ꯭ꯂꯥꯁꯥꯒꯤꯗꯤ ꯑꯗꯣ ꯍꯣꯝ ꯒ꯭ꯔꯥꯎꯟꯗ ꯁꯥꯟꯅꯖꯒꯗꯧꯔꯤꯕ ꯃꯦꯠꯆ ꯑꯁꯦ ꯐꯨꯠꯕꯣꯜ ꯅꯨꯡꯁꯤꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯀ꯭ꯂꯕꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀ꯭ꯂꯕꯁꯤꯡꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯁꯤꯗꯒꯤ ꯂꯥꯛꯄ ꯔꯤꯚꯤꯅ꯭ꯌꯨ ꯈꯔꯗꯨꯅ ꯀ꯭ꯂꯕꯁꯤꯡ ꯑꯁꯦ ꯆꯂꯥꯏꯒꯗꯧꯔꯤꯕꯅꯦ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯠꯅꯃꯤꯟꯅꯕꯅꯤ ꯄ꯭ꯂꯦꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯣꯏꯅꯃꯛ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯂꯣꯏꯁꯤꯜꯂꯛꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯃꯃꯤꯡꯒ ꯑꯗꯩꯗꯤ ꯃꯥ ꯀꯔꯤ ꯁꯥꯟꯅꯩꯗꯣ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯑꯃꯈꯛꯇꯪ ꯄꯤꯕꯤꯌꯨꯅꯦ ꯀꯅꯥꯅ ꯒꯥꯏꯗ ꯇꯧꯕꯤꯅꯦꯕ ꯄ꯭ꯂꯦꯌꯔꯁꯤꯡꯁꯦ ꯑꯌꯥꯝꯕ ꯈꯨꯠ ꯁꯣꯛꯅꯔꯒ ꯂꯣꯏꯁꯤꯜꯂꯁꯦꯕ ꯔꯥꯎꯟ ꯑꯃꯇꯪ ꯀꯅꯥꯅ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯅꯤ ꯗꯥꯕꯣꯅꯤꯗ ꯃꯃꯤꯡꯒ ꯂꯣꯏꯅꯅ ꯈꯪꯕ ꯑꯗꯨꯒ ꯃꯥ ꯁꯤ ꯁꯥꯟꯅꯕꯅꯦ ꯍꯥꯏꯕꯗꯨꯗꯪ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗꯨ ꯅꯝꯖꯔꯛꯀꯦ ꯈꯨꯠ ꯁꯝꯅ ꯑꯗꯨꯝ ꯍꯦꯟꯁꯦꯛ ꯇꯧꯔꯒ ꯄ꯭ꯔꯣꯒꯥꯝꯁꯨ ꯂꯣꯏꯁꯟꯅꯕ ꯃꯊꯪ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯩꯅꯣꯕꯨꯗꯤ ꯇꯧꯔꯤ ꯑꯁꯤꯒꯤ ꯁꯦꯁꯟ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯩꯈꯣꯏ ꯗꯤꯁꯀꯁ ꯇꯧꯕ ꯄꯣꯁꯃꯣꯔꯇꯦꯝ ꯀꯥꯏ ꯍꯥꯏꯅꯕꯗꯣ
postmortem na tawrise do dabuni ka so practice session discussion hai ta hoi ado dabuni ka so sakhang mai khang na wi tanja do ma so khoi lawjage dabuni ka khang na bai sing asi programming bi ma so loi khang na each and everyone loi na khang na bagi tanja do khochok na ba ka loi na mayam ngasi loisala bagi session ni sumai taw loisan jage do tang kun ma thoi gi numise madi mayam khoi support taw lak piu hai ba sima mayam from the tham jage hena sum pung phabo hen biu mama na 12000 hena tin gi do handak na khare hena na ba hai tare khare hena mayam gi support taw biu hai ba se sing matrix mai kai dagi mayam gi from the tham jage kana na intro taw bini player se player kana na taw bini ko sa dom taw gi maming ma thaloi mai ro pa se hai sai jage ado dabo ni ga sakhang mai khang tan da amam so intro taw koi Vignesh goalkeeper koi Bonny Sharma saya ming little Beckham defender Ronaldo koi Manjit defender mai pass Chanso 21 Kisan defender Siansa defender Olen defender Carlo Chris Sikkim dagini right wing Kennedy defender Clinton defender Ishan midfielder Japes left back Sanaton goalkeeper Ronaldo Junior koi midfield Raswanta Vijay Amon masu kano dagini Sikkim dagini Carlos Robinson koi striker sa ko ni mo theng Robert koi Amarjit koi assistant coach Tuisim koi goalkeeper coach koi Ozamale mai pass so koi chairman IK koi secretary Rakesh dabo ni question wai tham biro conclusion kani phawi lage ngasi gi program ti sumai na lakpi basi da yam thamoi da phawi ba Manipur praja thamina wa pham ai sida lepsaram ni na ai lakadoi ba amamagi nate 21 se ai shorde tabang semba ma pudagi KLASA gi blessing ni jage nga football lover singna KLASA amadi NEROCA ani gi 21 gi second division I league ki home ground da sanaga dori ba KLASA gi home ground ni sida sanaga dori sida Manipur gi football mu sibi ba singna loina mang na lengbira ga haitare akhoi gi ninghan na ba sanaroi sing haijage lan jina ninghan na ba sanaroi sing wakhan sondhara ba am tang di kan khalanji ha ba pham se thamjage thank you yam so hanan thaga chari me ho khubam ta khubiyo dabo ni gi da bakta ya sumai taw da ngasi tang kun ma thoi da pangthok ka dori ba event asi me ang mating yaw daga di event si mapung pha ba ngamoi ha ba du ni khoi gi KLASA FC amadi mayam NEROCA FC ani sana ga dori ba match asi nungthil gi pung ani chap chana hogani ha ba si masu mayam da knowledge oina mu ka hanan thamjari do ga ticket pami ba chinaw sing na khoina ngasi live thajari ba asigi number oina hapsabdi ko caption mobile number ma hapsabani mobile number sida contact to biraga ticket kanai da phangi haina hangbir ko su yagani loinana singmitri sigi su dum akhoi da ticket khar thamjagani ticket sing asi adomna lawba lakpiba leiba lakpiba yagani haibasi masu mayam gi fam thamjage ado ngasi live share to video mayam gi oina su give away ma id 60 out of 100 ta akhoi 60 di akhoi da give away sida akhoi soidana yauna nabagi tanja do masu pibagi tanja ma leire habagi dum ai pause mayam thamjaba loina mayam singmitri live share to video comment to video amadi like to video khudi mapu singmitri si mai kai dagi awang ba thak tai kai khumna bu chabaga loina ngasi goina di program asi matang se losin jabe tanja lojage NEROCA na chagana KLASA FC manung ani si manung da mana tram mai pa khiba tamda singmitri si na di thodo hendona haibadi KLASA na bukar su NEROCA na bukar chap mani kari gino da khoi iram dam dagi hauduk chakhiba khoi club ngaktani haibasi myam hena khangbi duna myam lakpi ma tamda khoi gi KLASA su support to view NEROCA su support to view ani mak na mai pakpa punamak khoi pubirak laga iram na Manipur bu hena mai pakpa achau chauba mai pakpa sanaroi ka kya ma putok pangamba du hena chawkhatpa football club amam oirakpo oirasanu haiba buisa sisu thambiramu hairaga mayam matang sida mayam kaina nabagya thangni jari mayam bo makhanna ekok nona khurumjari